Mayambu notice window na taram lokchari kai khunu buchari. Hello and welcome to Notice Dialogue of Notice Window, a dialogue to connect the people of Notice. Ngasi ko ina thamjari topic IMPHAL penetration program fact or false. IMPHAL penetration program ko ba ama leivra. Masigi evidence leigadra. Masi achumbara natragana masi semjin sajanba concocted oiba term amo oigadoribra haibagi wang sigal wena ngasigi Notice Dialogue to pudun lakchari ba masak na panel members sing taram nokchi kam chika khunu buchari ahmad taram nokchari manipur gi renowned socio-political commentator manipur da thokli ba tam gi socio-political issues mayam phenomenon mayam da comprehensive oiba outlook of insight chama pibiriba ekoi uncle Chongtham Bijoy ni uncle butaram nokchari kai khunu buchari. Thank you very much for joining us. Ani shubada taram nokchage manipur gi masak na ba author mo na political activism so eviriba Oza Hareswar Goswami aduga imo harga su khangda bai ko oza imo butaram nokchari kai khunu buchari oza thaka chari loina na ngasi ke khune thamjari ba topic asi IMPHAL penetration program haiba program ama leibra masi chumbra aduga masi tasingna aran ba posak ama oigadori bra natraga na masi semjin sajan ba ofum mo oigadra haiba wahang ani sini lakchari ba aduga masi gi reference na ngasi gi IMPHAL da phongba yamna moru ba pauche mo river sana lai pak Delhi da ngasi gi oine headlines pirak pasi cookie sing na tampak na leramba lam acre 9012 ki manungda 1500 rom di kopchin bo eram le haibo ofam sini masida IMPHAL penetration ki program IPP gi saru oibra haidan me amna hangnarak le haibo wahang ma thammi aduga headline sida piriba amasung masida yauriba pauge content asi sanaripa pauche na phangba yamna thajaba yaba report amagi matung inani haidara pauche sida palli masigi reference lor kan dai khoi na tasing masibu leiba zara natraga na leiba taraga di natraga leitabo eraga so masigi akoi bida leiba aspect me ama manipur da leiba land and people ani sika leiba relation da chingda na tampaki mi taba yabra natraga yadabra ga haibagi question me ama aduga tampakta chingi mi myam tarisina kamai tawno haibagi wahang myam siga loina na ngasi myam gi namta pudu laksaba topic ne ahamazi ai hanagi retired bureaucrat amu oivita natana revenue gi oiba hiram sida experience sang lebiaba SDO ina pubirama ba masida natana survey and settlement officer wa hinsu lebiram ba lelo ge expert am oibiriba ekoi ozai moda wangji laksage ozada laksani masima pu oiba wangse aikoi mayamna ikhang khangnariba tatana hainaribi issue se manipur gi native people sing especially maitai amadi pangal sing si chingda chatlaga leibe yadi haibagi wafam mama adagi chingdagi oiro tampakdagi bu oiro mapandagi changho bu oiro loina maksidi tampakta leibe yai haiba masina piba ekoi chaitheng mayam amasi miyamna madugi chaitheng singdu thengnana bu hotna bada visas mayam ama government lokho ke dawni haiba mayam issue mayam leigre matang sida ekoi na nakalamanda po ubaje Chuchanpur da maitai mayam ama leire pangan mayam leire bagi wafam then somda mori da so amaka maitai pangal mayam ama tampaki mi mayam de leire duga singi mafam khara na leibe yari ba adu mafam ayam bada leibe yadi ga haise kadai waidana ekoi sida leire confusion ji aham bada sinang clarify to bi kitang historical background masam tang ahan bagi round sida ai kitang hangatlaga thamjage si laiba poching se even anawam nakanda kai no nang kari chai kai do history di lori haidari ba ko yam ten thamjage thoidong ka hena mari leina bu sunata na aikhoi si aikhoi na hujik hek sigi lamgi matang lakan MLR Act 1960 khoi lamgi law si MLR Act na jam MLR and LR Act 1960 sina sun loirabra sinataba atai di udabagi pot amakak aikhoi sum ayambana common view da myang miyeng da dwain sum ujai masi matang da ina haijaning basi aikhoi 33 AD dagi nongdalan pakhang bana history si mamang du sum ayamam sanga leigre principality mayangi proto na ta pre history adu ada mayamma adu na ta bada regular history oina aikhoi apunba manipur magi united manipur magi history lab ka 33 AD se masidagi hona koi longi lo longi administration se revenue administration se leire matam du yam tena thamjabada akhoi gi lamje kamai olan ge on ge ga hai matam da koi sana lamjai gai na ko sana lamjai se kai no haibata ga di ningthau gi mariap sida makut dang na ma thangal aganda khudon mari hapchal laga yethangba si sana lamjai na hai sigi sana lamjai de kamai tong na pari bo kari ka adu tawre adu dei sangdokran ne rom dari lak jaroi aya thamjaningi di adugi mathangda akoina British na
manipur sing mathang british ki makhada manipur se leire matungda british na lakpo sidagi di akhoi gi manipur sidai da ngasai assam land revenue regulation 1886 ga si valley da chanaba aduga bombay bidharpha act for prevention of eviction of tenants ki sina akhoi gi aduga ju apply to british la kan sidai da haidi mlr act 1960 ki mamanga leiba background mate mani ko in thamjai se chingil lamdana chinhil regulation masigi eksi masi chani chingdana hill house tax amadul pa ohum lobo khotba swain tawna sum la kan da aroi beda koi mayam si chanarak taba assam land and the revenue regulation 1886 chanarak taba sina maram oidana mlr act si akoi 1960 si hogdokwi wafam chi lai manipur land revenue and the land reforms act 1960 the act number 33 of 1916 Haiba potse lakan sida kaidoge kanda masi ayam na Tripura Land Revenue and the Land Reforms Act gi ayam masi model se ayam lowi haijariba si lowra kan sida masi Lok Sabha da idai laina ge hekta ikhoina mamanga torma thabak sing si hekta soide ga naina badu matungina soirak taba adudi adum madugi reformation mayam lakpa khotpa amendment lakpa na sing bachidi adum hauna sani ado hekta straight blindly akoina blame toba khotpa mayam su dum lei madumakti ai kya keno to honjaning de maram de haiba Manipur Land Revenue and the Reforms Act si Parliament Lok Sabha da 9 December 1959 da akhoi hogdoki badugumba keno amani masi parliament yang kuina masi nainara kanda khanara kanda khoi committee amaga sema kanda joint committee ga semi sreida mayam ne na khangbiramani madudi lok sabha gi member taruk amaga rai sabha da gi member tarit amaga na joint committee gi member or kanda khana ya khanara kanda akhoi gi laiba potsi lakpani historical background matem tangni aduga masreida lok sabha gi member se serial number 2 riau je rungchung suisa matamdu suisa masama haibidi mlr act sem kanda chingi miga sum yauri haijaiba aduga akhoi pabung laisam leihidaba laisam acho yauri aduga Rajya Sabha gi na Lalita Madhav Sharma pabung Lalita Madhav si Rajya Sabha gi oina hojiki hai joint committee sto yaw yam kumna naina kanda hai potsi swaina lakiba potamani langni poti haiba matamdu dadi haiba mlr act gi main objective si hoi colonial act amagi makha legacy haigadra masi ayambana to determine areas for of individual and collective holdings here masi phangnabu honaba akhoi holding ami amagi phangnabu honaba aduga madu area khaido kanda area mayam khaido kanda revenue assess tonaba primary objective the revenue collection oi giba matamdu da masa swaidagi ni lakaduiba akhoi gi keno togudui potse aduna aina thamjaningi poti aswain tongna mlr act pokle ko magi background du di ngasi gi context siga kitang keno to bonina ai dom dari sangdok charoi adu oza matang sida bs singi da magta ko oza na hoje heavy gi vazi mlr act si semba matamda manipur dagi yauki vazi r susha yaure adigi achau yaure adigi lalit madop ahum ji yaure and again masi same ki bagi magi maruiba underlying principles manipur da land holding phangnaba mi mana lamamgi mapu oinaba sikhaki sai wari se sum context to khara keno to busde na sum samjan graban British ahamada lalup system le mi ko adugi mamangda khoi mana lo sana lo gai na khoi lalup khoi tax log da tax ana khoi in kind oina pedi oin lo me ba pedi lo da sana lo mana lo ga na piba ning thong na piba ko sudum le mi ko si matung the British la kan da ngai lalup 16 do 16 years to 60 or ngai 70 da 60 da ai kitang confuse ale adu bo ki mung da le ba able men sing si lalu ka bi pot le ba se British la kan da du muthalak pa adu muthalak kan da doge da ngasai gi laluki muhutta paisa ne yum amagi lupa ohum piro gana to bugumba aduga lowgina aduna ngasai do laluki ni ko lowgina low si low pari mu da lupa manga piga da bani ga ina adwain to dana darbar resolution number mayam am leigre ma khoi ningthau panba darbar ga hogdo kan dana swain to dana adugi pot mayam am leiba se sum mathang chanarak ta ba haidare chanarak ta dana hongai ba changing trend si da ngasa ahamda laluptagi in kind oina pedi lorambadagi tax oina lokhale tax oina lokhalapadu khulowdu leireiba len gi pattern mayam kari kara hongai mayam jana maram oidana akhoi ngasai gi Tripura Land Revenue and the Reform Act se sigi matungina sigi mamangda Bombay Bidharpha Act chana me thamjagre Assam Land Revenue and Regulation 1896 chana me thamjagre chingilam dana chinhin regulation
masi chanaramba hilahok tek saina si makha chathare ise si matang duni da aduna laiba potsi an jingina kumna khana ji matam du da chingi taba ya da bagi mogi ngasai joint committee dui khana ba da paw kanda adui pota ka hena changhan de makhoina longmi singi tenan ki matam du longmi singi iho yang lay matam nina masigi right sing je kamang thawni adu tawni kana debate yam tawni koi lok sabha da samai tawdana tawkibane nai thamjage aduga sigi MLR ki sima kanda huji penetration ki matang ama laiba chingda aikoina maitai sing haidare manipuri maitai haidare masina general hairsi general people sing na chingde changba yadaba aduga changba ya den tawnai se masimakti tasengna akoi emen tawraba amani masigi ekse yalan badadi yaram deba yalan badadi yaram de adu masi akoigi emento gi basi extraordinary gazette number 24A of 24 May 1976 ta haiba ekse emento gre 76 ta haiba arthadi yan hanbada akoi it extends to the whole state of Manipur except the hill areas hairam baneba except the hill areas provided har kana my proviso map chalai se except the hill areas lokthokre okay except the hill areas leitre the hill areas haiba hill trek agom khenari ba revenue hill gi matang da definition se som lom da amarom da poina chat khadran tawbani ai haibetang thamjage ba hill areas is na MLR Act ki definition ne ba MLR Act the pre definition the hill areas se high ba hill trek su se na adu de makhoi di adu gi hujiki hill area gi man da lakte hill trek ta lei ba adu da revenue si channa ba jaga du hill area ka we ba MLR Act ki matungina aduga amuk masi kai tawge hai matam da hill areas committee ne assembly gi lei se makhoi gi na tokhai ba hill area se makhoi gi na tokhai ba amamuk lei ba hawa sigi ani se mu khenari hai jari ba aduga loina na the Manipur Hill Areas Acquisition of Chiefs Rights Act 1967 se masida su makoina Chiefs Rights Act da su MLR Act na piri hill area du oina lawne ni iri okay lei se aduna hill area haiga koina hill li akoi revenue chanaba yade adu chanaba yade be potse leite haijari ba madugi khudam amtang aina haijaba taraba da akoi gi 1962 da 1962 da ngasagi amendment mathang du nain hujem pathok jagi duna adugi mamang da yam immediately amend amasu tawgre haijari ba hujiki si 1960 gi sigi matung da 1961 do ini most probably amendment lokthok kiba ngasagi hill area except in the hill area sana haigiba do amadu provided harga hill area da leiba singsi yarani aina proviso ma hapchan greba adu hapchan grebagi matung hidadi kai tawge kanda 1962 da Chochanpur da 89 villages 1962 da hill areas ki manungda hill trek to the labor so Chochanpur ki hill trek the labor sigi manungda hill areas ki manungda 62 villages mastai da akoi gi 1962 to khre hoji phok da chawrangna ai ge phangbai available record ki matungina ching da labor village revenue village oina lebise Technopal district ta moi matam dugi ni hojikpuri khara district khaido khaijin khara tawre 190 village Tamengong da 196 Ukrul da 245 Mau in the southern hillside 322 Chochanpur da 227 Jiribam da 24 villages 1204 se chingi area da huji mase ngasai ek se chanaraga adum leiriba aduna ekchi chanadabagi chingda chanaba yadi habigi matangse kadaida amakhakti chapter kadum da yaurige habi matangdadi akoigi ekchi section 158 ta special provisions regarding hill tribes masi khaktane sidi chingda su tamda su chamani hujiki matangse akoigi MLR ki section 158 ta special provisions regarding scheduled tribes na haiba sigi makhada akoigi chingda akoigi ahambada chingda akoigi lam leiba yade haibado ngasai semdokhi matungna kari haige haibada deputy commissioner gi ayaba lorgadi deputy commissioner na amuk ma mathandana direct PBR district council gi ayaba lorgadi lamje tribal to non tribal da transfer to ba yai haiba ma plaeba ngasa haibi sida yamna maroi ba ngasigi dialogue sigi soidana yam da khangbada yam kana ne khanbase mayam puna khanmina na gi tanza dom ta longmina se ozana haibi baze ekhogi MLR aduga NLR XC 1960 gi Manipur gi MLR Act kana hairga mayam apung khangari ba XC da
masigi ek asi chingda di chatnaroi hill areas ta chatnaroi have 1960 da haram adubu subject to correction 1961 da haribe ek semdo kharkanda provided haidana masi semdo khabani to 1970 ga 60 amuka haribe ek amend to khaba matung dadi except hills areas have longthokre chingi saruk sing da chatnaroi have longthokrakanda sing da su chatnaba yarakhrabane aduga hojik ekoi ozana panbiba kanda manipur gi chingi district sing punsala kanda 1204 villages singse revenue village oire habani adu eragadi ozada in laksini je hariba 1204 village urkhul yauri tamingong yauri tengnopol yauri chuchanpur yauri hariba phum singsida tampaki mi sing leibagi ayaba leirabra haibagi question sin yam chumi habi se aduga amana ngasagi except in hill areas haibado adudi adum leiriba provided harga proviso dunia adu samain tawdi masi highway artadi aina kitang elaborate tawdragadi yaro dore na khanjai ko highway artadi mlr ek chana bai base ai ji moria da posting ta jarame ba ko chanaba kanda khoi mayam na khanari na matamdu da ano bujag mlr ek si extend to buse ani ni ko leri se tribal to non tribal on ba yaba yada bi issue ma MLR extend to it of the heavy issue ma issue ni si confuse chale ai ju thumandana ni si yasan nagre haiba adu ngasai leriba ching the MLR extend to bose ching the to wi ai MLR ek haiba se whole manipur chane ba to wadu ka do matungina extend to wadabane ba sa samna ba moria da MLR ek si nate ukhul da na example am lo rasi ko ukhul town si oina ukhul si da MLR ek si sanare na haiba gadi extend tore na ngasi dei order ma thoga yaiba order ama thoga MLR ek se order se thoga ne extend to yai sina ngasai tribal to tribal non tribal on bedugi nate ko extend tore matungda survey gi procedure matungina leramba land holder singi karigi chamna matamdu de makoi mayam na haidui si khas land haidui ni cham state land hire si khas land haiba nungai traga su state land si da le madu sum pick up toro local kana map nong yela kanda jamabandi pata record rice har kadui ne ba adu wedi ma allotment to oyeba mayam na in moria da survey to matam de allotment lam mayam ma pata pi kanda khabar rahab ki ba swain to na re so go samina allotment jawdana pata pi tho me na ado first survey do the ngasi tawren khalase 2024 sida jaga amada tawdriba jaga amda adura tawmatam da allotment darka leiroi makha dagi tam na masa sagalakane ba sagala kandu da ngasai gi jamabani pibagi stage du yor kan pi duine ba khudam moina aina hange ba du chmaina matam du da khana nei na ba khotba matam da adongi yungi allotment leibra aina hange ba se aina huju leiba yumji allotment leite ba maram de 1960 gi survey achoboi du da survey ga di survey ga unkhene ko survey achobo sida leram du pick up toraga pata pi bane ba adu dari allotment thoye ba akoi yumaki allotment leite ba samai to da na chingda huji inong na survey chi tawkanda allotment thopoi darka leite ngasai gi leiba settlement gi process me am do procedure me am do fulfill toraga pata pi bi ya ba extend toraga tawdabu leinai ba misunderstanding ji kai noi kanda MLR ek tanaradi lamji lograni adu tawgrani maruina manipuri maitai singna valley deliver singna tribal degi non tribal do onthokrani haina kibagi apprehension amada potse thingjallaga yanadabadagi government thopangam dabagi wani MLR eki oinadi masada leiba provision je palakanda adumak thokpa yai haijariba wonderful ngasi yam tangna thokpa haba dare TV discussion singda Yamuru wafam ni land law ge expert amadagi Manipur gi MLR Act 1960 the year provision singsina tampak leiba mina chingda lam lobada athing ba pibra nakalamrom da muka chingda leiba lam singsi MLR Act piba provision sina ekoi gi tampak leiba mi myam sina aggressively masi election ba acquisition to we have go thokpa leibra ha ba gi chingna ba ani sini mapungina leiba je now yam clear oina hojik ozana thambi ba ozai mona thambi wafam je sida provision mayam amadu yawba lelo simak hojik pairaga leire sida yawba provision sigi matung inadi
ching the revenue villages 1204 lady baza masidagi tampakta gi oiro any whosoever mi mana changaga sida lam leibi ai adu tawudabu masidi special provision ama yauri bazi deputy commissioner amasung district council dagi ayaba logadobuni habagi wafam jini masina 100 first round da aikogi reveal toba aduga manipuri myam na zu tabadi am nungai ga posak madi oiri aikoi disu chamam no myam lai ching da aikoi maitai myam pangal myam ma leibadi dum leiri yumbu oidana aduga mafum khara dadi aduga paksena aikoi leibe yai natraga yade habagi confusion ma yam chawna yes have you lamdo leidriba lamde pataland di oigedabani pataland gi wari ni ko adil revenue land gi wari ni revenue land leiba makai sida di leibe ai bani maduna tabadi yade adu uncle Bijoy da mulak sake uncle da laksening baze ngasi gi khoin thamjari topic adu ngasi gi sana lai pak pauche gi headlines oiriba imphal penetration program habagi matang sini masi achumbu oidoribra masi gi evidence sing leigedra natraga masi simson sajan ba oi concocted over term mo oigedra kari kari habidi masi sana lai bak da phongi ba imphal penetration program hari che akhoi thai chena exist over che chang puthoi hekta wagani ba ko aduga hojiki irang me gi tang 3 2023 thui se sigi amamang ri hona cookie singna makhoi map gi ai thagat piam toromidna ada kana koina seriously lorum deba chumna sum angau phei kharana manipuri lam longno bain toromeba matang da social media da karida moina sumaina hai ba yam tin thine thigalaga di phangani ko adudi akhoi chingilam imphal je moina question le hojik imphal penetration program chathari imphal penetration program jina mapung phar kanda moi cookie homeland natraga separate administration tan ba che ngasi ngarang ina teba 2012 adai de horo port amaneba adai da megi tang ahungi irang ji thokra matungda moirom side gi taba pau matungina moyi Chongtham more kangpopida maitei cleansing to base it is a bit premature by 3 years in a haba haibdi chahi ahum ngankana tawrubna marom modina moi mai pano masak oidre adagi tangmari megida retaliate tarupasina imphal leramba cookie jo community moi family mayam si loina khoi tan gren ko makhatara ko mo yam kina khanga lerami news seconda lambulenda langonda but pressure sum kan mane manipur government mo ngak chen be mathau mo mo che government masam yauna evit to gi thoglok su lei greba adida hojiki document na label itabai di thamraga moina ngasi tokthoroi thabak mayam che sina living proof neba ground moina tawri che yana na cookie sing che ati community ka manada bamna manipur da moi che nungai na khundar roge lai rage na lakhiba amata na teba moi che chemi nomadic tribe ni manipur da sanga kip se 1840 1830 da sanga kibene se historical record lai adagi mamang na sanga baching di cookie have a phurup se thadoga akhoi naga on gi basu yam yaure adida moina changak pa matam da hojik mayam na hainari ba so asuptuna village asuptung la remi population lising dipan putang haramerga akhoi unnecessarily population masing hengalak base masdi da mapandagi makhoi own tribesmen mayam busalaga manipur se populate targa demographic imbalance ma create targa makhoi land right am mogi state am tan ge base thabak na dum ureba tawri miyamjina thabakna ubadana jana hojik su makhoi physical separation loire akhoi political separation tawru da ngaire kaina haibuwa kayam ngangidana maduna tak pasidida masida tak pasidida makhoi land grabbing tawgena lakpane se khangeba adagi atopamna makhoi na ngasi akhoi cookie gi history pakhatpio last century gi marida yawda moina ngasi pairiba lam chingche makhoi ancestral lam amatta nateba nagagi ancestral land me anje makhoina surprise attack tawduna halaga natraga by disit khadrak traga halaga adamaidam ta gi khun ngakneba khudam bo kangpopi district na je kangpopi lai se masi nagagi lam neba masi ariba history lecture lo yarobani nagagi lam ne makhoina cookie na khunda ba horokwa dai ganda dispute ama thohalle dispute da wa chamthokna jina naga chi trying to have koni theba kauraga chak chamina ni haraga makhoi me amna halaga kangbu bi mungi bagi history je ngasi bu naga sina nungai triba maiti ni sina su sak khangbi de na makhoi adugi warori ba
aduna Kangpopi district form tawkanda naga body ma'am na yam kanba objection thamakidna aduga ngasi makchu Kangpopi district 41 Kangpopi ACC general gi assembly constituency dum oideba advine tawdana kun macha khara lei makoina lease da kari da lawraga leishanaraga kona naga dagi munba isam samna mamang jahi gi khabar yam hamna giba moigi kunsa kullaina Imphal West ki range da lengmei kunnam lei maruda lailon bhaipai na kunnam se lei sahi chama gi lease tawnaraga lawraga moina masing yam henjalaktuna hojik kunsa kullai si mungi dore moina sigi practice hai akoi matam changna systematically paikhalak baneba si paikhalak pasing sigi manungda makoina Imphal la khundari ba sigi mawong nature su yengbio Imphal is Manipur gi capital ne leiba nungai ne anyone leiba gi right le ada cookie singi de kamai tana khundai akoi gi ningthepsa ko lewa areas da moi khara minister khara le sele duga paite bhe ko ba hauki bhe ne moi mami thonjalak ba adagi langon da su kari mami ngam tholaga khunna chu lei mang dei kawre adagi khongsai bheng hauki bheng saisum tawraga lamgi mami bo on thoga makhoi gi chana role loma get ama panbi mi changba yadabi nahamuk akhoi irang horakanda ni sekon da chob irang am thokidna moi manung da guard do lejare lairo phare adagi maiti na pi khara hinjana pi yom bakanda phamba yaroina thola aga thingbadagi phamba yaroina thola aga thingbadi achob irang amu thokiba madu karigi no moi torido moi wakhanji kari no haikanda hojiki Imphal penetration program che masi in real moi practice tawe che document leigere leiro e masi chummen laweba ta jam ta greba aduga makoina already Imphal penetration program jina mapung pharamagadi ngasi gi tawriba lan che masida khoi tampak ta tariba maitei le pangal chi ngawduna chelam ganeba boundary da mapan la ngak pagi mathakta manung dagi attack to wangam bagi capacity je moi le hogdab ji am phaiba masi cookie singi impatience amadi moi kari haitare ngagam da badu aduda akhoi da khudong chaba phangmane aduga mathang chadana provocation to bro khopra adu tongana legre aduga ngasi sanalai bakti yori ba detail mayam da fake pata paiba adagi punamak se kari haitare sida yam sathiba khara yauriba isam samna akhogi konthau jom kendra gida konthau jom tehsil da akhoi lengang popi ba lamdu da pata kunthra kak check ta da pata kunipan de fake oirmeba adada masida involved torbi area se 23.32 acre ne ko samai to na fake pata maya mamma sajenar ka mena tawunga mami se kari gino masida tawungamisida aina haningbam lay Miraj masidi da tawrisi kainda akhoi Manipur as a whole very corruption yam laiba society na state ma corruption lordi migi immune system yam down tabudana tawe ko corruption laibna khoi society immune system yam down tawre aduna mapandagi malified intention ga loina changak po moidadi pura khoi maton thokre cookie singje basically akhogi paisa yam paiba kanglup natteba hoji dimoi paisa yam paireba paisa yam pairi se moi drug kini hai poppy plantation kini hai adubo ngarang nahan India gi channel channel tholokda North America da organization ma link leba North American akhogi Manipur Tribal Association namtana masigi association jita kana yoksilake kana khut uge haibukanda Khalistani singi khut ure adagi mathakta khwaidagi phattaba America ge billionaire am lariba George Soros je everywhere maji number 1 anti India boy arga Myanmar su mayam do chale billionaire ne moi America sum di billionaire ga ore di politics sanabiyam ngammeba leba atai manung de lan thon mangami leba ani lan tawna ngami leba macha sing ko arga magi anti India activity mayam sidi kara kana expose tawgramneba Myanmar do ji thoiba civil war hagadra ko sisu mamang de George Soros la ambagi khudam jillayeba ara magi interest na karino samana irang tholaga mangoda benefit yam layeba leba ani lan tawna kandana khulai yon bagi tika se moi lil lore araga leba manungda magi karima plan project ama tawge heba yadaba government do inthuraga na raga ki halaga mabu yagada hapa sumainda adugum de indulge tawleba
George Sorosina North American Mighty Tribe Manipur Tribal Association Finance Tawle Remebo. See Aduka Khalistangi Yawi or Mamma Tagrego. See me as a Punjana Kamai together. Ching the Muna by force. Ako nagasin tanto talaga ang mamaki halaga cookies am nungay handaba never ne. Hek atoba community yung jumlo no bukan na mi report kar huran. Bahi mo nga thadad ukra yan thad sunta nungay handaba ki mo the culture am lay ba. Ara mi din lam yung tho chat kiba. Samay to na lam yung tho chat kiba se. Ako mo iga tainari ba ako kari. Makharong gi may tay kunjingje. Masi masana hairab ne ba. Mo nang alay na sanurali ngalin de yen hurali aduna ngasagi Kujuman Tabina, yang kan kami hidup jaga je. Adugi maiti sing mana masanan tamu peneba. Ada cookie ga, lapnar sulanuna, yum tangga serupudi, kau lambiolo jaga anda setken. Semacam nama je very bad neighbor. Ada masih mari teknis semana, lam loksun tahui. Ada lam je hujikti IMPHAL di madam yadaw nina. Fed patani khangde, kai de yoli lam damu nama mankar hiana tahu je. Masih yang saya in hajariba North American Manipur Tribal Association George Sorona through the finance of Pauls to Adana IMPHAL penetration program is Karinway Kanda Manipur say Panam Chawi Chingilam Loin Parisu Quaidigi Maruva IMPHAL Pai Dragadi Manipur Gimapu Hek Oibia de Namira. Adana Masi program automatically Moi Paikale Masi conclude over the Karimta Laloyo. Aduga Iran to Matunda Moyi Karalam Henba Naha Hagadra. Adagi moi digi phangba che chang asiba body di phangi kain thagal bache myam si ko hojik IMPHAL penetration program je loiramadi maiti noi khangdam le je kyar ugrebo hari sing je ko kanada court kari de che chang na puthu har de che chang le be but it is already in their mind and they are practicing it laibuk phobdegi hojik moi IMPHAL penetration program je pungkai gai kredna adagi atopa yana disturbing paw ma itihas ki sum thengna pam da 1963 the home gadget amada matam dagi under secretary revenue na sign to bache am khai thengna madada kamai ta beda manipuri hill area hari che okrul ga tamelonga mau sadare na ma yormebo mau sadar sikak teneba mau sadar sida makha da bracket mu kar hang kolom geda not the present sadar hill chenel remebo maduna takdi kamai ta beda Tenopal district sadar hills kangpopi Punumakse ako Valley gi administration manung chalameba 1963 da was the document na lairabni ko adu 1974 da ako gi thanga ana ako commissioner revenue lermi mana masi loina chendoga Tenopal district se chema matamda amata womtanda thugairaga hoji akoina lairiba ako gi Valley gi administration da pisali se si thanga riba mijo masa sina chemam baneba Adagi ngasai Goswami sahib na so yang merik cuma taktik le. Adaga aku nak kerja meeting amada aku ye masak nairaba ukil aku kaide mani na hagi beda Manipur da maiti na sing na tawa ya dehbal loji leiti. Masih leiti. Muna sandogo pau rena pu habu tawa. Tawa tu Indian Constitution ki matungina tribal law da aku na grave tawa leiba khotba tribal ki protection matungan leijeri ba. Ada Manipur da Miraj lur se pak chaw garba chingilam sida tribal law na kadai no state ki khas le na kadai no je hojibo internal makes in define tawdi demarcate tawdi ba aduna ke dogeda karigam highway ma semakpa na daga karigam ba sarkari ke no linkat pa matam da compulsory compensation loan ba group ma de chenthore ba na daga de lambi thing ba khotpa masida ke am sathi ge da ai maming mathadi paningdre hoji akhoi mori lambi am ngai haredna masida highway mapa na ta ba mi kharana magi lamne na thok matam dagi dc ga manadaga compensation je act in terms of crore lodaga mp lekyo mi yogre ba masi maming palaga de yam phasre mp lepine kadai di lekki da magi compensation crore su phangre da magi ticket pine base kanana pirke da zra gi president guiti hariba Myanmar da MP war mase sina Amit Shah da iba chithi do ado aingon copy le yo ado gi Amit Shah na jo gi chithi se nupa se da outer gi MP gi ticket se pire ba ka gi de kadai ri pesa na MP le pesi yen kan da maran da khoi tinara me magi akhoi illegally mana akhoi claim tar ga tan gi ba compensation pesa do ado akhoi manung da su compensation gi pesa su
फंगरे तावदगी मयाम चंगन लौथोकनबना टिकेट पिनी अदु तौनी फम हाकनी सिग वारी याम डिटेल हाइनिंग दे मसे इसाने एक्सपीरियंस तरुब पोटनेबा मपानगी चंगजलक कांबू सिंगजना मणिपुर की हाईवे सेमदोगी मनाक तासलगा मागी लमने खुदो मिथिल कंपेटिशन अदुकी मतिक यामना लरोय एमपी लेपंगम बाइसे अमरी टिकेट फंगबाइसे सि हल्ला नतिरसि मसी करिनोदा अखोय तंपाक्ता तारिबा मैतै एमदि मैतै पांगल सिंगना अखोगी बाउंड्री अखोगी लम मयक सेना सेनाहुदगी what is happening in the hill areas and what the cookies are doing habse अखोयना एरा ngao खरना पंगतौ तौजबो बोयना सुम थादो थमुबसे सिगी मही ने ngasi अखोयना फंगिसे first round sida uncle this jam make sing yam pakna sen da tambiri ching da ekhoi hojik tampak da tariba mai tei pangal sing si leiram di haibagi wafam khok leibase chi tampak da dum sida florist tawra lakpani mogi historical reality da mai tei madi pangan je ching da taram de ga haibagi wafam ma leibase historical reality na masi kadai fau support tawi masi evidence aduga ekhoi gi reading study ching da di ching mai tei je kobru de hore hairi ni all puyagi literature mayam si paw matamda then chethal kumbaba da then nithore lambu da pangan natraga na maiti se ching da khundaramaga khuman ga lan sokna bagi wari mayam yauri ba masi mayam se kamai ying ba yaise si area se kamai uncle kamai ying ching da maiti pangal ta ba ya de hana taram de ba se ane ta ba ya de natraga taram de ba se masi de ina yam anouwa semjalakpa narrative ne laweba kari marung da chorchanpur pangan khul tarambe maitei khul tarami singche si kuki lakri di haleba adaga maitei na ihana na da khundaga na market hangi che si maitei nupi si yawi pangan nupi si yaweba masi akhoi relief camp da leiba nupa ngona phong popularity document tor phajana phonguneba lamjigi maming ahan bana akhoi yelang kormeba yelang kori maram na kaina da pai training thau yelang nam leramane mana ngakpi senbi gani noi market to na moirang dagi chorcham propo gari ne sapse no ma changa meba labi le jingin ko adamai na chorcham project develop tarapane adagi hujiki imphal penetration program da thajaningai oiriba kuki activity miyeng seba karim kanda criminal am phaba kanda saki phangdrasu evidence phangdrasu circumstances evidence na mabu conviction pbi aidna adna kuki circumstances evidence ma yeng seba अखोई 2022 की अक्टूबर थादा थांजिंग चिंगने कबरू ने अनी से अखोई की सेक्रेट साइड ने लॉकथोक्रे अखोई एकर मरी थांजिंग दा कबरू दा एकर अनी प्लस लाई पुखरी एकर मरी से सेक्रेट साइड ने लॉकथोक्रे बने को समाइदा ने लॉकथोक्रे बा चिंगदोन जिदा कुकी सिंग ममिंग के रख होंगे अहमदा थांजिंग ने थोले मैं आमका ने नरंग ना अखोई माउंट ओलिव ने थोलगा क्रॉस असो युंखले सिना करीनो अरे मखोई तौरइबे एक्टिविटीज करी ताके द मखोई जे अखोई तपाक तारिबा मैती सिंजिगी अखोई सेक्रेट साइना सिंगदम ते रेस्पेक्ट ऑफ दे अखोई वो हर्ट तोनबा अखोई डिमोरलाइज तोनबा एक्टिविटी मयाम तौलेरेबा कबरू सु मोना सोतो बुंग केनो ममिंग थमजले लोकताक ना खामलैलेन गायना अरे खाम थबिगी सु इक्विवेलेंट लोइ पुथोखरेबा मोइना तौरिसे तंपाक्तगी मैतई से मसी खरा पिक्सल लगा मखोइना डोमिनेंट जाति मु ओगे प्लान यारगदि लोइना सु मुथक कें खनबा जाने मसीगी प्लान दा मखोइना इलेक्शन की डिलिमिटेशन कैनोदा पॉपुलेशन बेसिस ता तवियोना अमित शाह दा ngantana इनम मखोइ थेंगनरेबा मोइना पुथोय पॉपुलेशन बेसिस दी असुम नेचुरल ग्रोथ ता तबना तबा मोइ हपचलक मयाम से तौरगदि तंपाक्ता मैतई बदे मैती पांगन की सिट से अकुमरी कुमादरी हेलोइदरेबा मोइना मसी करिगी तरमिनो पॉलिटिकल पावर दे तंपाके मीदले चिंग दे लेती चिंग चिंग मोइना कोशलगा मिलिटरी स्ट्रेटजी याम फजे को जितना हारगसु तंपाक से पाइद्रिगी दे मोइना मणिपुर की मपुने हाइबिया देना ऑटोमेटिकली मखोगी मोटिव्सना अखोई तंपाक्ता इंफाल पेनिट्रेशन प्रोग्राम छे मसी चथरी हाइबिया रेबा मोइ मसिन हाइबिया करे खुदि हाइदिन चेलगसु को नेक्स्ट पांथरिबा सर्कमस्टेंशियल एविडेंस मैम से मसिना इंफाल पेनिट्रेशन प्रोग्राम दा आसी सना लेवंग न पुथरि मैम से याम फै मसिदा कमाई तो न गवर्नमेंट ना रिएक्ट तौदरी कमाई तो न एक्ट तौदरी अखोई लाना पता पिरमबा रेवेन्यू ऑफिसर की आमिन खरा करके सस्पेंड तरग तोकदरिब्रा अदुगा मसा मसु दाइदारे नत्रगना
मतमदगी रेवेन्यू कना ना पाई कमिश्नर अचौबा एताई मिसिगम जि मिजो मसागुम कुकी मसा थे ओइरमेबको मोइद थिगलगा चिंखलगा दंडी पीब तारेना पेंशन ककपनी खंगदे अमनि गने तौदना मदु योना गवर्नमेंट तौबु ngamद्रदि अखोई गवर्नमेंट सनमलेना आई हाइगे अदगा होजिक थांजिंग चिंगबु थांतिंग ओइरमदि ngarang lahan माउंट ओलिव ओलगा क्रॉस मा पास्टर ग लोइना लाइ खरुम युंखलिसे मसिदा खoi गवर्नमेंट करी तौरी सि येंग सेबा अदुगो गवर्नमेंट नम लेबा ngasa इन मकोक दा हाइजबदो करप्शन जिना इनएक्टिविटी लाए इम्यूनिटी हंदरे अद मखल मखल की वायरस संगता लोक थुंबगी सीजन लाकाना मी खदि मकि लोक थुंगदेबा इम्यून वांग बसे गन हिंगी कोरोना लाको मतम दसो अदुना याम साथीबा वायरस मा इन एंड अराउंड मणिपुर लेरबनिना अखोई कखलन जेदि अखोई इम्यूनिटी वांखत पतंगाई फदे करप्शन से मसिदा फर्स्ट टारगेट तब मुथक कतने Thank you so much. Yamari chum thambi gra ai mathang je ozai mu da lakse gi ozai mu da lakse ning area je hojiki context sida lakting mamang na ngasai thambiram ba le logi matang sida khangning khai thang lei masida mapung oina ekoi gi manipuri common people gi perception da aduga hoji ki dominant narrative oina chatnari ba je but from hills and plain sing the tampaki mi taba yadi haibagi question jine Chinda tabaki mi tabaya de aduga haibagi karigino manipur native people amoina chahi lising manipugi civilization si the contribute or lakpa ipai put singgi macha oi bai khoina manipugi ngamkhai ngak na ba manipugi ningte ngak na ba thawai katane ikeng ta dana battles mayam thengnara kanda manipugi up and downs mayam so yarga lakhiba aikhoi gi macha masu oi bai khoina karigi ipai pu sing thamlo mafum jing de khoina claim to yaroi do no haiba question ama lere nakal rom da tampakti ching da lakpa yaroi haiba gi question mayam masi it is not just limited to cookie atop ching gi different tribes mayam mana phone ki ba moi gi press note moi gi tongan gom khongjang ching da moi pi gi ba public statement masi aggressive demographic invasion ni ga haidana ching da aikogi land law reform tau ka hairpa gi mayam gi tapaki civil society organization ching law ko matam da ching da gi hairpa je masi gi wafam jing leiri swai si da kamaina no si confusion si leiri je whereas land law da as clear as it sida leiri ba sida di ching da leiri revenue land makhai da tampak ta gi oiro any whosoever mi yamna leibu matam da district Commissioner amasung district council ki ayaba lawragadi leiba yai habani aduna lam leiba yai habani aduna chingda tapaki mi leiba yai natraga yade haba city le law ki matang sida de madu confusion leite whereas mayam gi public perception na confusion ma leiriba as narrative ani ki contradiction se kamai kari no sini sigi si mira seng na haidar gadi de facto mosung di jury ki question lai di jury da khoi gi leiriba ek rule si da yai haiba leiraga su de facto taseng na phil changaga madui tauruba thuba yadaba hojik thu tauri sini akhoi gi makhoi ne hekta chingda lam leige na ta kenom tauge matam da thingbi khotbi ngasai deputy commissioner gi permission lawraga makhoi nong district council gi lawraga yai hai si district council du makhoi na pai bani chingi di makhoi na pi dra lore pi dra di yadaba chamana hai provision na ma thambagi wadani yai dana adubu hoi kanagumba madugi ayaba lawraga leiba khotpa su dum leiteba na te ko adu sigi potse masi akhoi masidi ai de facto ina khoina yadabani aduga atopa mana revenue matang ki to khaina ma to khaiba topa keno mada nei nadragadi masi kitang sangani maramni ngasai jo aina thamjagi ba potu da land revenue gi objective neba magi land revenue haida gadi mai holding leite yaroeba holding leite ba chingmayam da kamain to dana land survey to duino kamain to duino se pungpak pak ko chingmayam da map amukha round amukha giega leibe yaroi haijari ba ko aduna di land revenue chanari ba potse huji mogi objective che colonial act ki legacy se masi kai to semdokum change ba change habadi ching ji da forest ki reserve ki adugi na mayam khai gre revenue ki area sidi akhoi mi ta ba ya ba mi holding daga mi taraga su my holding leitaba my area boundary leitaba duna hill house tax na yumum doing pai my boundary leitragadi samna da my purpose idi my leiba ek mayam ama ching da chanari ba ek mayam leiba mayam sigi purpose idi ahoi gi collection of revenue sine MLR ekiri maru ibadi aduna sigi potchi leibani na hujik si chingi jaga singji forest kina kamain toba reserve forest kina kamain toba protected forest kina kamain toba lehuriba jaga singji dana akhoi MLR act si kamain chanaga da ge habase sigi matang da di MLR act samdo ko se mathok tai haiba hojik lei sagi MLR act
sida yaujariba provision singse sigi matangda yam chawna misunderstanding ama leiri se common people da masi misunderstanding se kadai di tholpano haibisen si ngamdre yadre changi yadre huji huji akhoi Chongtham manipur manungda kanamta chatpa yadiba leiti dana changbadi ngamdre adugumbani chingda koina maru wari bu haijariba ko aduga ngasai lamjing du su aikoina leisalluge leige natrasu aikoigi khun tage du yadre ai moina ya thing baneba moigina aikoi jaga pikraba jaga sidai da makhogina loi ya baneba sigi one way akoigi kari haidare system se semdokom changeba akoi maitai singi su akoigi su haidare akoi chingje akoina yang kuina mirai ba su khar lei kurap khudam oina luwang makubi ching seloi langwai ching hokap ching sang phunjan ngan cheng lokha hokha area pramaniko hai jaga singje akoi hujik su mim ta tadi hai se akoi maitai gi valley da leiba mayai da leiba chingak tani mayam ne aina mo doctor su hallaman mayam na khangbire seloi lamai nawai jing ching hokap ching sang phunjan ngan cheng se akoi langol ching ni pramaniko hujik puri forest ne dunia da ne na leigre leiu singje akoi tadi तादबगी मरम से अखोगी जगह से अखोगी वैली से अखोई से वेट पेरी कल्टिवेटर प्रमाणिक को अयामने इसिंग यावदो यादब खोतब अदुगी फैक्टर सु मयाम लेरंगनी अदुबु चिंगददी हुजिक मतम सिददी बिजनेस तौबगी लेनबगी दमकता तागेन खितंग काखलु वक्त हुजिक खितंग हाइगलुदा मखोन तांधरके फिल्म द लेसिनेबा लेरिबे इशुदी तसेंगना डिफेक्टो इना अखोइना चंगबा ngamdaba sidai kaidoge da change haragasu manipur government amasung lei state central government se masina protection je husibo buffer zone nan thami chini buffer zone ji chinga tong ga khaina bani hariba mayam ne khangbire aduda akhoi gi mina kitang kakhalurga na hita central forces singjina ayam bana ko heka tandharakpa aduga makhoi gi mina kumdhara tawbune yaba sanari ba potse akhoi na hujik lei ba potse da kuki chin narco terrorist haigera ama haigera khujok ama khangna ngaiti indian army india gi chauraba prithibi da malyam da huju mari su position da lei hai se masi control to ngamdaba ngak ngamdaba punish to ngamdaba pramaniko hanagi mamangi matamda three people's bill chana matamda ada center da ayaba namdana misimina mi mapan siba tara siba le su adum thagi bako thar kanda ada yaraktabuduna amani dana government to pramaniko aduna mizoram da sungaire amadu sungaire any hok to duna law and order porkiba akhoi gi da asuk sangna ngasi bokta law and order porktaba chalaidaba mamang da su hujiki hay pochini akhoi gi de facto ina makoina sum handakta gi wa natre mamang da gi su makoina adum nawanga ga makoina dum kari haini akhoi gi mathak thonga ga dum lakpa haidare ko sigi potsi sum lakpagi chanabi lakpasina akhoi su yamna care lowdaba haidare isam chamna khalluba akhoi yam sengna punna nungsinana lemina lore nomodi lemina ba yarkini na khoi a chingmi tammi chakori ni adu torini ada torini na even makhoi bog yorini 1997 98 ormani nagaga tongna matamdu da akhoi gi leriba civil society organization mayam praja miyam na moi lising mapan tara kangje bungdo tawdana laifam bi na khoi yum taweba ko tawbu sidai da akhoi na madugi potse akhoi ne ohogdaba pukphaba haigadra yanghogdaba haigadra phanmandaba haidare makhoi se samna haragadi phanmandaba ni na ngasi thoi posting ge thoi adu ngasai penetration ni matang su sar Bijoy na su thambigi buduni ko masigi potse aronba agenda moina moidi changsil ama bjani masida akhoi khangogdaba haigadra careless oiba haigadra adugi pot amadi adum khari yaurabra ina khali aduga pata sajallambe matang jidi matik chaba dandi pibam thoi pata sai matang du dai poinung tang thamjauge do tension jage pata sabase ani anga sa haijai duni pata sabase survey area dadi survey torba khoigi uri pok harasi survey torba valley gi area am dadi khas le na thanamba jaga se masi loge hadi allotment thok to compulsory yate adug inong na gazette notification thoga mlr ki matungina survey si extend tore si gi jaga sida particular hill area gi jaga amada extend tore hagadi allotment thopogi mathok ta deba inong na bo jaga dadi aduga hana already survey to khoba jaga dadi akhoi allotment thok mathok taeba aduda aina khanbada valley gi area da makoina masida khoi gi sana lepak yauri singche makoina ayamana masidi survey area ne loweba survey area ne na masi proper allotment jawdaba yadaba niyom chumdaba yadabani adu makoina masida pata mayam ama sajalamme adu toksalame hai singji proper verification to ama
ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯊꯤꯒꯠꯄ ꯑꯃ ꯃꯊꯧ ꯇꯥꯏꯌꯦꯅ ꯊꯝꯖꯅꯤ ꯃꯇꯝꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩ ꯀꯣꯏꯁꯟ ꯑꯇꯦꯟ ꯀꯣꯏꯁꯟ ꯑꯃꯅꯤꯗ ꯍꯪꯖꯍꯧꯒꯦ ꯑꯣꯖꯥꯅꯁꯨ ꯈꯔ ꯇꯦꯟꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯀꯅꯤ ꯑꯍꯥꯟꯕꯗ ꯑꯣꯖꯥ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯂꯦꯟ ꯔꯦꯀꯣꯔꯗꯁꯤꯡ ꯌꯦꯡꯕ ꯃꯇꯝꯗ ꯍꯤꯁꯇꯣꯔꯤꯀꯦꯜꯂꯤ ꯅꯣꯠ ꯖꯁ ꯃꯅꯤꯄꯨꯔꯒ ꯏꯟꯗꯤꯌꯥꯒ ꯃꯔꯁ ꯇꯧꯔꯕ ꯃꯇꯨꯡꯒꯤ ꯅꯠꯇꯕ ꯀꯣꯂꯣꯅꯤꯌꯦꯜ ꯄꯦꯔꯤꯌꯗ ꯑꯗꯨꯒ ꯄ꯭ꯔꯤ ꯀꯣꯂꯣꯅꯤꯌꯦꯜ ꯄꯦꯔꯤꯌꯗ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯁꯤꯗ ꯃꯩꯇꯩ ꯑꯗꯨꯒ ꯄꯥꯡꯒꯜꯁꯤꯡꯅ ꯂꯩꯔꯝꯕꯒꯤ ꯀꯔꯤꯁꯦ ꯏꯕꯤꯗꯦꯟꯁꯁꯤꯡꯁꯦ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯣꯔꯦꯗ ꯀ꯭ꯋꯥꯊꯥꯗ ꯑꯗꯨꯒ ꯃꯁꯤꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯑꯗꯨꯝ ꯂꯩꯕꯗꯤ ꯂꯩꯔꯤꯑꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯤꯒꯤ ꯏꯕꯤꯗꯦꯟꯁꯁꯦ ꯈꯤꯇꯪ ꯁꯤ ꯈꯨꯒꯥ ꯇꯝꯄꯥꯛꯇ ꯑꯗꯨꯒ ꯃꯈꯥꯎ ꯇꯝꯄꯥꯛꯇ ꯑꯗꯒꯤ ꯖꯤꯔꯤꯕꯥꯝꯗ ꯈꯧꯄꯨꯝ ꯚꯦꯂꯤ ꯈꯧꯄꯨꯝ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡꯁꯦ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏ ꯂꯩꯔꯝꯕꯒꯤ ꯃꯁꯤꯗ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯄꯣꯠꯇꯤ ꯍꯟꯗꯛꯇꯁꯨ ꯑꯗꯨꯝ ꯃꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯅꯔꯛꯄ ꯍꯥꯏꯔꯤꯕ ꯖꯒꯥ ꯈꯔ ꯄꯟꯖꯔꯤꯁꯤꯡꯁꯦ ꯃꯁꯤꯗꯩꯁꯨ ꯆꯦꯟꯊꯣꯛꯅꯔꯛꯄ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯃꯣꯔꯦꯗ ꯌꯥꯝ ꯀꯨꯏꯅ ꯃꯃꯥꯡꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯣꯔꯦꯁꯤ ꯀꯨꯀꯤꯒ ꯂꯩꯔꯝ ꯄꯣꯠꯇꯦ ꯍꯥꯏꯔꯤꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯗꯤ ꯑꯩ ꯁꯔꯚꯦ ꯇꯧꯕ ꯃꯇꯝꯁꯤꯗꯩꯗ ꯃꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤ ꯍꯥꯏꯕꯃꯛꯀꯤ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯩꯅ ꯂꯩꯕ ꯃꯇꯝꯁꯤꯗ ꯃꯈꯣꯏꯅ ꯅꯥꯒꯥꯒꯤ ꯂꯩꯔꯝꯕ ꯖꯒꯥꯁꯤꯡ ꯃꯈꯣꯏꯒ ꯇꯧꯅꯔꯛꯄ ꯃꯇꯝꯗ ꯆꯦꯟꯈ꯭ꯔꯒ ꯃꯗꯨꯗ ꯃꯈꯣꯏꯅ ꯍꯣꯠꯆꯟꯗꯅ ꯑꯣꯀꯨꯄꯥꯏ ꯇꯧꯗꯅ ꯂꯧꯁꯤꯟꯈꯤꯕꯁꯦ ꯃꯤꯠ ꯃꯃꯥꯡꯗ ꯎꯍꯧꯔꯕꯅꯦꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯗꯨ ꯔꯦꯀꯣꯔꯗꯇ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯝꯕ ꯅꯠꯇꯦ ꯑꯞꯗꯦꯠ ꯇꯧꯔꯝꯕ ꯅꯠꯇꯦ ꯑꯗꯨꯒꯁꯨ ꯗꯤ ꯐꯦꯛꯇꯣ ꯑꯣꯏꯅ ꯃꯣꯏꯅ ꯑꯣꯀꯨꯄꯥꯏ ꯇꯧꯔꯒ ꯐꯤꯖꯤꯀꯦꯜꯂꯤ ꯇꯧꯈꯤꯕꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯣꯔꯦꯗ ꯇꯥꯡꯈꯨꯜꯁꯤꯡ ꯅꯠꯇ꯭ꯔꯒ ꯅꯥꯒꯥꯁꯤꯡ ꯂꯩꯔꯝꯃꯦ ꯁꯤ ꯍꯧꯖꯤꯛ ꯀꯅꯥꯝꯇꯅ ꯃꯪꯗꯕꯨ ꯃꯪꯉꯔꯣꯏ ꯍꯥꯏꯖꯔꯤꯕꯀꯣ ꯑꯗꯨꯒ ꯇꯁꯦꯡꯅꯃꯛꯇꯤ ꯑꯩꯈꯣꯏ ꯃꯥꯡꯃꯨꯛꯇꯗ ꯃꯇꯝꯗꯨꯗ ꯂꯩꯔꯝꯕ ꯃꯐꯝ ꯊꯣꯡ ꯍꯦꯛ ꯂꯥꯟꯊꯣꯛꯐꯝꯒꯤ ꯐꯣꯔꯦꯁꯀꯤ ꯑꯣꯄꯣꯖꯤꯠꯀꯗꯣ ꯑꯗꯨ ꯍꯦꯛ ꯀꯨꯊꯕꯤꯒꯁꯤ ꯂꯩꯔꯝꯃꯤꯕꯅꯤ ꯑꯇꯩ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯦꯕ ꯑꯗꯨꯅ ꯃꯩꯇꯩꯅ ꯃꯣꯔꯦꯗꯒ ꯂꯩꯔꯛꯄꯁꯤꯗꯤ ꯉꯁꯤ ꯉꯔꯥꯡꯒꯤ ꯋꯥ ꯅꯠꯇ꯭ꯔꯦ ꯃꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯑꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯇꯞꯅ ꯃꯥꯒꯤ ꯏꯟꯐ꯭ꯂꯛꯁ ꯃꯌꯥꯝꯁꯦ ꯏꯂꯤꯒꯦꯜ ꯏꯟꯐ꯭ꯂꯛꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯍꯟꯗꯛꯅ ꯈꯪꯍꯦꯟ ꯍꯦꯟꯖꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯋꯥꯍꯪꯁꯤ ꯑꯣꯖꯥꯗ ꯂꯥꯛꯆꯅꯤꯡꯕꯁꯤ ꯉꯁꯤꯒꯤ ꯁꯅꯥꯂꯩꯕꯥꯛ ꯄꯥꯎꯆꯦꯗ ꯄꯤꯔꯤꯕ ꯍꯦꯗꯂꯥꯏꯟꯁꯇ ꯇꯝꯄꯥꯛꯇ ꯂꯩꯔꯝꯕ ꯑꯦꯀꯔ 9,012ꯀꯤ ꯃꯅꯨꯡꯗ ꯑꯦꯀꯔ 1,500 ꯔꯣꯝꯗꯤ ꯈꯣꯞꯆꯟꯕ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕꯁꯦ ꯃꯁꯤꯗ 1,500 ꯑꯦꯀꯔ ꯍꯥꯏꯕꯁꯤ ꯍ꯭ꯌꯨꯖꯅꯦꯕ ꯂꯦꯟ ꯑꯦꯔꯤꯌꯥꯗ ꯃꯁꯤ ꯀꯗꯥꯏꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯂꯦꯟꯂꯣ ꯅꯠꯇ꯭ꯔꯒꯅ ꯀꯗꯥꯏꯋꯥꯏꯗ ꯑꯍꯣꯕ ꯂꯩꯗꯅ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯧꯔꯤꯕꯅꯦꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯅꯠꯇ꯭ꯔꯒꯅ ꯂꯣꯁꯦ ꯑꯦꯛꯁꯄ꯭ꯂꯣꯏꯠ ꯇꯧꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯌꯦꯡꯒꯗꯤ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯗꯣꯏꯁꯤ ꯏꯁꯨꯁꯦ ꯑꯅꯤꯅꯦꯕꯀꯣ ꯄꯇꯥ ꯇꯥꯕ ꯅꯤꯌꯣꯝ ꯂꯥꯟꯅ ꯇꯥꯕ ꯑꯃ ꯂꯝ ꯈꯣꯞꯆꯟꯕꯒꯤ ꯀꯣꯏꯁꯟ ꯑꯃ ꯑꯅꯤꯅꯦꯕ ꯂꯩꯒꯗꯣꯏꯁꯦ ꯂꯝ ꯈꯣꯞꯆꯟꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯃꯈꯣꯏꯁꯤꯗꯤ ꯂꯝ ꯈꯣꯞꯆꯟꯕꯗ ꯃꯣꯏꯁꯤ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯕ ꯀꯥꯡꯕꯨꯅꯦꯕꯀꯣ ꯈꯤꯇꯪ ꯍꯥꯡꯕ ꯂꯩꯕ ꯃꯇꯝꯗ ꯀꯩꯅꯣꯝꯃ ꯉꯁꯥꯏꯁꯨ ꯍꯥꯏꯅꯈꯤꯕ ꯄꯣꯠꯇꯨꯅꯤ ꯈꯣꯞꯆꯜꯂꯒ ꯂꯩꯕꯒꯤ ꯄꯣꯠ ꯑꯃ ꯈꯣꯞꯆꯜꯂꯒ ꯂꯩꯕ ꯂꯝꯁꯤ ꯒꯃꯦꯟꯠꯀꯤ ꯂꯝ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯑꯦꯔꯤꯌꯥꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯅꯠꯇ꯭ꯔꯒꯗꯤ ꯈꯣꯞꯆꯟꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯗꯥꯛꯆꯤꯊꯥꯅ ꯑꯃ ꯏꯈꯠꯂꯤꯕ ꯃꯁꯤꯅꯤ ꯁꯦꯝꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩ ꯑꯩꯁꯦ ꯗꯥꯛꯆꯤꯊꯥꯗ ꯍꯥꯏꯔꯤꯁꯤ ꯈꯣꯞꯆꯟꯕ ꯃꯤꯗꯨꯁꯨ ꯔꯦꯀꯣꯔꯠ ꯇꯧ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯌꯥꯎꯔꯤꯗꯤ ꯑꯏꯕ ꯑꯣꯏꯅ ꯌꯥꯎꯕ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯐꯣꯇꯣ ꯀꯥꯞꯄꯒꯨꯝꯕꯅ ꯍꯥꯏ ꯗꯥꯛꯆꯤꯊꯥ ꯍꯥꯏꯁꯦ ꯑꯁꯦꯡꯕꯩꯗꯤ ꯀꯅꯥ ꯂꯝ ꯈꯣꯞꯆꯟꯕꯗꯣ ꯍꯌꯦꯡ ꯑꯩꯈꯣꯏ ꯏꯕꯤꯛꯁꯟ ꯅꯨꯡꯉꯥꯏꯅꯕ ꯇꯣꯝꯕ ꯆꯥꯎꯕ ꯀꯅꯥ ꯂꯩꯔꯤꯅꯣ ꯂꯩꯇ꯭ꯔꯤꯅꯣ ꯄꯇꯥ ꯄꯤꯕꯅ ꯀꯔꯝꯕꯅꯣ ꯀꯔꯝꯗꯕꯅꯣ ꯍꯦꯛ ꯂꯩꯔꯤꯕ ꯏꯃꯦꯖꯇꯨ ꯐꯣꯇꯣ ꯀꯥꯞꯄꯒ ꯆꯞ ꯃꯥꯟꯅꯅ ꯗꯥꯛꯆꯤꯊꯥꯁꯤꯗ ꯏꯌꯨ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯈꯣꯞꯆꯟꯕ ꯁꯤꯗꯩꯗ ꯃꯥꯅ ꯈꯣꯞꯆꯟ ꯂꯩꯔꯝꯃꯦ ꯒꯃꯦꯟꯠꯀꯤ ꯑꯣꯏꯕ ꯖꯒꯥꯁꯨ ꯑꯣꯏꯗ꯭ꯔꯦꯅ ꯈꯜꯂꯁꯤ ꯗꯥꯛꯆꯤꯊꯥꯗ ꯏꯈꯠꯂꯅꯦꯕ ꯑꯁꯦꯡꯕꯗꯤ ꯃꯗꯨꯒꯤ ꯄꯔꯄꯁꯇꯨꯗꯤ ꯃꯥꯅ ꯂꯩꯕ ꯖꯒꯥꯁꯤ ꯃꯥꯁꯤ ꯄꯇꯥ ꯇꯥꯗꯕ ꯅꯝꯗꯅ ꯑꯦꯂꯣꯠꯃꯦꯟ ꯇꯥꯟꯅꯍꯟꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯗꯨ ꯈꯣꯞꯆꯟꯕꯗꯨ ꯏꯕꯤꯛꯁꯟ ꯇꯧꯕ ꯑꯃ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨ ꯇꯧꯗꯕꯤꯗ ꯗꯥꯛꯆꯤꯊꯥꯗ ꯌꯥꯎꯔꯕꯅꯤꯅ ꯗꯥꯛꯆꯤꯊꯥꯁꯤꯅ ꯄꯇꯥ ꯇꯥꯅꯕꯒꯤ ꯁ꯭ꯇꯦꯞ ꯑꯃ ꯑꯣꯏꯅ ꯂꯧꯔꯦꯕꯀꯣ ꯑꯗꯣꯝ ꯅꯥꯀꯟꯗ ꯆꯠꯊꯕꯁꯤꯁꯨ ꯑꯆꯧꯕ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯁꯥꯏ ꯊꯝꯖꯈꯤꯕ ꯑꯩꯈꯣꯏꯒꯤ MLR Act 1960ꯁꯦ ꯁꯦꯝꯗꯣꯛꯄ ꯑꯃ ꯃꯊꯧ ꯌꯥꯝ ꯇꯥꯏ ꯅꯠꯇ꯭ꯔꯒꯗꯤ ꯃꯁꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒꯀꯣ ꯄꯇꯥ ꯇꯥꯔꯛꯅꯕꯒꯤ ꯈꯣꯠꯂꯛꯅꯕꯒꯤ ꯂꯝꯕꯤꯗ ꯑꯗꯨꯝ ꯇꯧꯕ ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯔꯤ ꯃꯊꯪꯁꯦ ꯑꯩ ꯑꯪꯀꯜꯗ ꯂꯥꯛꯆꯒꯦ ꯑꯪꯀꯜ ꯏꯁꯨꯁꯤ ꯈꯔ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯄꯨꯡ ꯑꯣꯏꯅ ꯑꯣꯖꯥ ꯏꯃꯣꯟꯅ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯦꯟ ꯂꯣ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ MLR Actꯁꯤ ꯁꯦꯝꯗꯣꯛꯄ ꯑꯃ ꯆꯪꯉꯤ ꯁꯤ ꯏꯀ꯭ꯋꯤꯞ ꯇꯧꯕ ꯆꯪꯉꯤ ꯍꯥꯏ ꯉꯁꯥꯏ ꯑꯪꯀꯜꯅꯁꯨ ꯍꯥꯏꯕꯤꯈꯤꯕꯁꯦ ꯑꯩꯈꯣꯏ ꯏꯝꯃ꯭ꯌꯨꯅꯤꯇꯤꯁꯦ ꯌꯥꯝ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯜꯍꯟꯕ ꯆꯪꯉꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝꯁꯤ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯂꯦꯟ ꯂꯣꯁꯤ ꯃꯄꯥꯡꯒꯜ ꯀꯜꯍꯟꯕꯁꯤ ꯀꯗꯥꯏꯐꯥꯎ ꯆꯪꯉꯤ ꯑꯦꯟ ꯑꯒꯦꯟ ꯍꯥꯏꯔꯤꯕ ꯂꯦꯟ ꯂꯣꯗꯨ ꯃꯄꯥꯡꯒꯜ ꯀꯟꯕꯗꯨꯒꯤ ꯃꯊꯛꯇ ꯏꯐꯦꯛꯇꯤꯚꯂꯤ ꯂꯦꯟ ꯂꯣꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯁꯤꯒꯤ ꯇꯉꯥꯏꯐꯗꯕꯁꯦ ꯀꯌꯥꯝ ꯂꯩ ꯀꯃꯥꯏ ꯍꯥꯏꯕꯤꯅꯤ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯤꯕ ꯂꯦꯟ ꯂꯣꯁꯤ ꯃꯅꯤꯄꯨꯔꯗ ꯌꯨꯝꯐꯝ ꯑꯣꯏꯔ ꯁꯦꯝꯈꯤꯕ ꯑꯃꯠꯇ ꯅꯠꯇꯦꯕ ꯑꯁꯥꯝꯗꯩ ꯈꯔ ꯋꯥꯏ ꯕꯦꯡꯒꯣꯜꯗꯩ ꯈꯔ ꯋꯥꯏ ꯑꯁꯣꯝ ꯅꯥꯀꯟꯗ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯆꯤꯟ ꯍꯤꯜꯗꯒꯤ ꯋꯥꯏꯔꯒ ꯉꯥꯏꯍꯥꯛꯀꯤ ꯆꯠꯅꯕ ꯌꯥꯅꯕ ꯁꯦꯝꯈꯤꯕ ꯂꯣ ꯉꯥꯛꯇꯅꯦꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ
अखोई लेन लो प्रजा सिंह पाम खोटपा ये लेन लो में सेम नंबर 1 चंग मसजिद अखोई लेन लो की सेम मतुंग द एनफोर्समेंट तबदा अखोई करप्शन से मसे एक लेगी दी एनी लो सेम मसी यारोएबा होजे एना हाइनिंग इबा क्वेश्चन दी अखोई ngasi sanalai bak da phong iba 9012 acre gi manung da 1500 fake pata were me sina tongan ba issue mune ba ada cookie singna tampak ta 9012 acre kamaina pata pyramid sine ba kamaina pyramid di akhone history da khang ba da akhoi gi 1891 gi anglo manipuri war bak cookie masing asuk ta leina yaurga ten grabam aduyamna kamaina la amino kamaita no legrino kanana finance tawrino have a question lai ada hojikti cookie singina imphal la value of debt and anta changoi dore ada hojiki 9012 acre che moi fek pata gi 1500 se punna yor kanda masigi lamje government kari to bidori gebo moi gi na for eternity reserve targo sum thandori ba moi na pata pairabne na Whereas Chorsang Pradidi Maiti Lambagi Kudum Gregaloi Mutter Crab, Mati Zapata Kotom Lako, Kabu Mutter Crab Morig Tori. Aduga Moy Impala Halaga Moy 9012 acres claim to Bunga Magakodribra, Mona Belly of Dana Hosi Kodribi Assembly the Singomo Electoradum Laoibago, Moy separate administration demands agenda Moina. Other views 9012 acres here must be verified to Toga, identified to Toga. Id masi lanje la pasi the pitho bani khang de government gi lamuna amana on to bani de masi han na yam thu na to ning ani chu da ngasai ching da ta ba ya da ba question ji da matang adoi da miraj akhoi gi iru janing ba ga thongra tek ba ga manai en am leidina maitei sing sina yare gi ching chaning da ba maitei ayam intellectual khang de am khang de ching de transfer ta ka na ki de wengo maku bo mane bo kari ka tha da ching da ta da na wanong ne ba moina taning ba ching je morega adagi jiribanga sina karina driven torino si khanga poneba adu samai to na chellesu chinna magi ancestral land da naina dum lagni ko aduga masiga loina na maside khangi ko kisina masi moina advantage lo boneba akhoina chingda taning da ba kanthi thokna infrastructure phajana leiba jaga chingi lamam da ko yum saraga se encroach saraga dakchi da chalaga due process lo pata da no khona ba se kanam yog deba Jing the Layadina. Adagi Yamaka Amagalay. Akogi, my tina ching the Tavaya de Harasu, Nepali Mayam Patatari Vajinka. Bari the Tarigo. Matam Karim the Nuka Sarota Mikra on the Lameva. Nuka Sarota Lamam Charge of Nepali, Mayam Yoli, Lehosia Minor. And a ching the Queen Lavia de Hidea, and Nepali Bigi Lady. I couldn't Patatavaya Draga, Nepalina Patataraga, Equity Yon, Bayar is in a Karilonova. Ojiksi akhoi 4000 morbung ngasai da Nepali na kala pahada lamyom na khone dum leibia heba asidi ching na trapra asina kamai to na pata piramino mo pata pai yam dai mo si bank ki loan ga lau khotna moi da gi akhoi na lam leiba yaeba Nepali de Nepali lam yam yole chiksi cycle area de kari da sina karama makhal gi loan sai area si da double standard na taba mirang dong thuba mathong nang khang dum mayam toriwa masida interested community kharana chana bane makhuna aso usang werambagi is firing the serantaram chando bane ada maiti ching da khar ta janing da bane masi pullaga ujigi phim thoine ba hujik su aina haijaning di sadar hill gi area na khoi tabako selaga leiri se masdi da infrastructure semgat piu akhoi gi se ising phangan biu police station lehin biu education facility public health center adaga tabaki misu maiti osino pangano osino taba yana ba sengo do neba protection awa police ki adagi atopomna akhoi gi chingda adavain to na sengot kadavas dida akhoi various hindrance lai akhoi heta ai lamni sidina akhoi compensation pi railway su compensation low ngi chengda aina matam da irang thong tekpa kanda moi gi managing director unruyeba mana kari hai ke da sarkari yo chom lak bagi golai sud na ching da phut ma tang ka bu da compensation pi de na thing na thame hai otherwise di ching the tribal area tribal village bagi lam ji di market tak pho thambiyo ba sibon noi gi lam ne sin noi gi lam ne aduga atai sin sarkari lam ne reserve forest ki leire ko samai da na mahum khang da ba ching da khoi project am da pai ka bi yadre ba aduga atopomna cookie chip system che masi mutat ba chungya yaroi ba masi mutat moi se
virus mayam sigi maru si ma oireba nagagi system ga cookie kheneba cookie gidi ningthau supreme dictator commander neba adana mana moini amtoi sanaba kadram lai tambaki mida kai mama investor la kanom sahalaga mana go segi lam hai kana chat tabya deba si khoi nan cookie no tawunate cookie masen ju tongneba cookie masen si tongnabani na kamai to mi na khara chawkhalak to khokhalak to tawreda magi chip sina dum mai yum dum mungi habagi right leba no pa dun su mulka dore khang atoba khunam do hongdu eba atoba khunam hongdo anobo khunina register taramneba anobo khunina mi ahumari tarasu a ningthau amane mantri amane praja amane taramaga su ko adu hongdo ga sarkari record chalalni adugi social welfare gi scheme change cha habi jabi loin phangani mi masing seran toran pasalani aduga madugi phangudun mai income warga mai khun mari muk chok thorokne ba okay now yes masi muthar pagi gat legidum ne ba okay final question of the I am kana dak sage anka kitang tena pibiyo where it went wrong karai wai da soyore aduga hojik kari tobi yai future gi damukta hojik che kari tobi yai yam yamre nang tena khumoi di yararo ko number 1 corruption muthalo political will lego ko aduga asonba lenga ama hagedra akho asonba community mina kitang dhab tar chen ri to bose masi matto akho interest kari no khanga aduga march ahead in haning okay thank you so much 1 minute Ziki Miraj Thambi Poto Hujuji Kai to Wayage state Mayam Lang Tori Amagi one Natabadane Lady Manipur village authorities in hill areas Act 1956 Pajanatsanadava Manipur hill areas Hawk Tax Act Pajanatsanadava Manipur hill areas acquisition of chiefs rights Act 1967 Pajanatsanadava Manipur hill areas district council Act Pramaniko Haiva Singh Matam Chan Chana election Todana Matam Chan Chana district council sigi makta togdon toga di mai power center conflict zone adu wada this is dead se politics se concentrate togi dog dura mayam jamata function togdre amagi wana tab tawsi mayam ek leriba ching da leriba tawriba mayam district council ga se phajana masi election ga tong ganda divert togi to pot ne ba ai haijari di mai area du da amma wok togdram na pulap mayam se masi du omchal lappa khoi thomdel lappa haidare grassroots level the democracy the voice of manipur commentary jila parishad pradhan adc financial power pi the sai mantri ko chalai banina adhi mo ke dore 6 schedule demand tore adhi territorial council demand tore akhui tapak the level jila parishad tawngai le chana sum mantri mla ten thargal lei bane ba ai question ko to last hang akhui keno se kangla tombi ru chingilam chingro tapak lam chingro Nade sisi koi sarmasi kai chingi general ni kang to thai general ojera ka suko keso thapa karam bajaga du adu bodi kang pobi keno kendra ginira sidai da 996.90 acre da 110 pata pi manung da 68 pata di aran bo oirame ba okay haibidi pata ta ba yan lamoiri ko jaga kharadna pata taraga adam maite su nepal si loi leiba jaga kharadna yada ba law si uniform oide di jury gichu oide di factor do kenum icha chali okay di jury da su problem dai haibani hauzik law masa se da su problem dai ra haibi question ne adugi implementation gi level da so dum problem leiba aduga tasengna di jury da haibadi law ji da leiba mayek singna paliba provision makhai ji tasengna implement over yarabra aduga masi ekoni enforce over yarabra haibi question ji da su area khara da di practical oidaba pragmatic oidaba area mayam ma leiri now mi chingda mi leiba yaba lamna kadai phaubuno revenue len na kadai phaubuno aduga forest len na kadai phaubuno government gi len na kadai phaubuno haibaje mayek sengba ma changi please manipur Goswami sai na haigi ba matumina kari gi damu chin hill regulation chanadi no ba matum da chin hill regulation pusalami na kuki chin british na ne ko pusalami se haina re moji chin hill regulation ne ga se burma da chana be ek ne ba adu british na adu manipur da pusalam bai wari ni ko adu british na ai la samuk tanga thamaga Miraj waru ya de akhoi manipuri maitei singni yengo hada mp election la kanda valley gi district si nipan eva sacrifice to ise haidi ese mp election inner gi da nipan ne ba ko nipan sida leiba mina vote hada badi yaraga
बोले पदी यारो इतनी for the last many years सिंगी मसिंग छुना भी दंग तंग ऐसी वक्ता मणिपुरी मैत्री सिंह sacrifice तो उधर ला इन्हें बको मोगी मसिंग outer की छुना बाई ना मतलब बने बा मतलब मन लाभ कुछ इधर कोई पुण्य नुकसान न ले मिनर दिन कसो हाइड न लाभ बने बको अदु वो तौरी फिल्म से दी कोई करूँ मकर तो उधर का दी सुम जानना बनी ना सुम specification policy से तो का कोई स्टैंड नंबर लोग फाइट तो मत होता है वो जो अब तो कहानी में लांगोल दने मी तो तारम दे कई ले रहे लांगोल यार हम बकुंडा वाला कुछ है कुकी में थक पाक पैर लाए बा मैं हम संग पूरे तान क्यों अरे भी हजन ताले लास्ट मी चिल अपनी लांगोल जो खुंता रहे अरे होजिक्ति कोई लांगोल द फैबिजांग ने हम चाहो खुलम तारे बा हरे बकुंजन के दवी इलेक्शन लाभ खुदी कैंडिडेट तरह के लॉ इन लखोगा मैं वोट पीनी है बको Thank you so much, Uncle Bijoy. Ngasigi Impal penetration program fact or false. Hai bang ngasigi topic isi khana bada sarga abi kiba Manipur ki saknai raba socio-political commentator Chongtham Bijoy Singh, loinana author and political activist Hareswar Goswami oza imo anibu awakana thakachari ka khunbu chari loina ngasigi program se hobudi loi fomi yang tabi ki Manipur miyam punang po kana thakachari ka khunbu chari mayam thakachari.